ngasi phone ki ba tuan masi phone sing digi maru ebi pau sing myam na thamjagi ahan bre isel express the phone ki ba maru eba pau khara schedule tribe ki nupi lusing bi Draupadi Murmu India ki president mirep oina thagali basi BJP na kanglu khuding ikai khumnai utpani Sarda Thasi ki taraga nipan pangto kodoribi India ki president Mikhal BJP na lusing ba NDA ki merep oina schedule tribe ki lusing bi Draupadi Murmu thagali basina BJP na community khuding waki ikai khumnai hain utlabani haina BJP Manipur Pradesh ki president Sarda Devi na phongdokre ngasi BJP ki founder member amadi president ahan ba oikiba Dr. Shyama Prasad Mukherjee gi samaga kunga mathu shuba mapokumon thoram India sinba thuna pangtokpagi saruk ama oina BJP Manipur Pradesh ki president adhikari mayum Sarda Devi na wafamasi phongdokhibani mana makha taraduna hai Dr. Shyama Prasad Mukherjee India bu amatu oina punsinna ba hona bada asaw thaudang lokhiba misangni One nation, one prime minister laigadabani, Piral amakak laigadabani amadi, Sialik amakak laigadabani habu yum pamoiduna, tabak tokiba, tawaina pontapi kiba misangni. Ngasidi magna, hulamba sara adu mahiyanduna, mapal sale. Jammu Kashmir di article 370 laktuna India haibisi, amatane haibigi, nation ki wakalon pukon bangamle, masimak maki, asoba kutolamani, mana pamzaramba apun besaktam, mana ba khunai haibadu thabak ton dok pangamle haina pausna makhatana phongdorakli atopa pawmana sei marphuga manga suraba priest amana pikliba nupi macha amadana thabak chatharambagi damak fukatkre Assam gi Lakhimpur de leiba Panigaon khungang de leiba local temple amagi lairing laisun gi thabak tawba sei marphuga manga suraba lamana piklibi nupi macha amada sexually abusing chatharambagi maralda Lakhimpur police na fukatkre hadi Lining Laisun gi thabak tawba sahi yamlaba ahaladugi matakta nupi macha adugi parents singna complaint file ama tawrakpodagi mak pu fatkibani thawdo si sei taraga manga da ngai ribi nupi macha adu maki masa nungairaktabadagi mamaga tanaduna kupna yengselaba matungna nupi macha adu masalumle haiba khanglakibani thawdo asigi matangda victim oirabi nupi macha sigi mamana Lining Laisun toriba ahaladu kanano thirakpada khungang aduda leiba laising amata leiba Bola baba kau pasai marfuga mga suraba haladu iram kiam amadi magna tingtang kya da nupi macha adu ba kya raghana rep to biki haina maral sirakibani nupi macha adu gi mama na phongdorakpada ahal oiraba bola baba na maki masa nupi bu kauduna laisangi thabak thoram tauna ba haibadagi maki manakta satkibada nupi macha adu da namja nam thekladuna masa nupi bu rep to biki bani haina su maral sirakli nupi macha sigi mama na paumi singi mamang na thulaktuna phongdokpada Bola baba haiba miyeshina maki masanu pibu laigi thabak thoram taunaba yamna toina lauba phawba laki aduga masanu pibu namduna rep tawbikibani karigumba kanda bola baba na masanu pida thawdo sigi matana kana gumba khangalabadi afaba oiroi haina kihanduna kana amatada khangandana basu honaki haina pawdom lakhi mana makhatana phongdorakpada bola baba haiba miyeshina waphamasi loisinana bagidamak Makhoida CLP haina phongdorakpa phawba yaukre haina angang sigi mamana pawmisingda phongdorakhi haina pawsna palakli atopa pawmana depaya yinda junta lengakna lanmi kaya earlift torakpadagi miyoi lising kya maphamadu thadoktuna Chennakhre Sagaing region da leiba depaya yin township ta junta lengakna yamlaba lanmi kya helicopter Holaktuna thadarakpodagi maphamadu leramba village kungi khunja lising kya maphamadu thadokuna Chennakhre haina maphamadudagi phangba paw man phongdorakli Saurakna junta gi lanmi trup humdra hena maphamadagi thaina bar amasum kion gi village manakna na sangsilaktuna hawkhibining thokaba numiki nungthilpung marirom tabada helicopter dagi kumtharaki loinana manaknak pakhungang sida sangsinnu thi humbagi thabak chathaba horakhibani haina source asina makhataki Lanmi singaduna leba puponumita thunglakhi bagaloinana ngasisu makhoi maphamadura lairi thawong aduda khwaidigi hena sokhanba waphamasi sata piarkhin village oiri haina Myanmar nauda khunja amana phongdokre junta gi lanmi singaduna hauji phawbi oinadi kanabusu phaba tawdri edubu makhoina heavy artillery sing sejinaduna maphamadugi monastery ground gi leptana ngasi ayuktagi bomb ka pa horakre haina maana makhatana phongdorakli Lakliba troop singadugi manungda ani thokna khaidoknaga kalam amana sata pier king khungangi school singamadi monastery sing loksin khredugo atopa kalam aduna atopa khungangi bote station doksin khre haina pausna makhatana phongdorakli
Makasa tharak po na pong napampausi da pong bato papam state ki entry points in screening taw na ba district sing da section na ba Chennakhre director district tareta mi kun ganit hoy positive oi ki booster dose tha taru ki manung na ka pa yare how ki banu me khara ne si da covid-19 positive oi bi sang asi leptana wang khalak pa degi state government ki health department na section tharang sing lokhat pau khre state asigi entry point mau jiri bamamas mi imphal airport ta mapan gi sanglak liwa mi sing screening tawbagi thabak hauna ba khangan baga loinana district khudimaki medical officer sing da alert oina laina ba khangan khre haina health services ki director dr k razona phongdokre pona phomga akhan na ngasi telephone gi kuthang na wari sanaba mada director health dr k razona hai haukibu numi kharane sida state asigi oina general population covid-19 positive oibigi sang si tamna huang khalak pa horakle maramaduna masi irai laina laithokpa sumloi haibga loinana tawphom thokpa madi lokhatphom thokpa section thorang sing haujuk lokhatnaba mari leinaba khudingmakta khangan ba hore mangna hai state asigi lairiba rims regional institute of medical science amasum jenims jawaharlal nehru institute of medical science hospital covid-19 gi anaba sing layengna ba phamung sing khaktuna thamna ba khankhre district singi lairiba CMO state medical officer sing da district ki oina hospital sing da phamung sing reserve tawduna thamna ba khangan khre hauji covid-19 ye positive oiraklaba sing asi yamna kana nabadi yawunate ayambana symptomatics khara oiba ngaktani positive oiba ayambana home isolation loina lairi home isolation da lairiba sing adu atopa da sandoktana ba tofom tokpa protocol sing na laina ba khangali ngasigi report haujimaki oina sija hospital selangol covid-19 gi positive oiba ani laire makhoi du yamna ka hena serious oibadi amatana ti haina dr razona phongdorakli mangna hai center na covid ki beren test taunabigi pirakpa rapid testing kit sing sejina duna nauna positive oiraklaba mi singi sample sing test tawda hauju phawi oina omicron beren oiri ayambana mil oina tawu anaba ngakta oina tawri haina pausna phongdorakli amaramdana booster dose thataru ki manungna kapa yare national technical advisory group on immunization NTA GI gi makhada standing technical subcommittee STS hina scientific evidence amasum global practice yenglaba matungda covid vaccine booster dose asi anisuba dose kaplaba matung thataruk sayol kun gataruk lairaga kapa yare haina recommend tokre Hiramasi Gamari Lainana Bharat Sarkar ki Ministry of Health and Families Welfare ki Secretary Rajesh Bhushan state sing da aiba sirol thara duna khangan khrairi Union Health Secretary Rajesh Bhushan state sing da irakwa sithi da COVID vaccine ani suba dose kaplaba matung tha mapal lairaga booster dose kapna mamang khangan khibadu National Technical Advisory Group on Immunization NTA GI gi makhada Standing Technical Subcommittee STS hina scientific evidence amasum global practice yenglaba matuna thataruk sayol kunga taruk lairaga kapi yaragani haina recommend tokre maram maduna sei taragani pandagi yankhai gi mapan phawgi manungda leiba covid vaccination second dose kapraba singna thataruk lairaga private vaccination center singda booster dose kapi yaragani loinana sei humpu gi mathakta leiba miyoi sing healthcare worker amasum frontlines workers sing anisupa dose kapraba matungda thataruk lairaga sarkar gi covid vaccination center singda CL tingdana booster dose kapa yaragani maram aduna 2.0 gi makhara beneficiary singna covid vaccination center singa masum masagi yumna booster dose asi kapa yaragani hari hana pawsna su makhatana phongdorakle adugo mayam hosiko nadi paws matang solution jarage mas mayam puna anob update ngaminasi and thank you